ꯑꯗꯨꯒ ꯃꯩꯁꯤ ꯑꯁꯨꯝ ꯀꯟꯅ ꯆꯥꯈꯠꯂꯛꯄꯗꯒꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯛꯈꯥꯏꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯁꯤꯈꯥꯕꯠ ꯑꯁꯤ ꯁꯤꯈ꯭ꯔꯕꯔꯥ ꯍꯤꯡꯂꯤꯕꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯔꯤꯕꯂꯤꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯄꯨꯁꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯕꯗꯒꯤ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ ꯑꯗꯨꯒꯗꯤ ꯄꯨꯁꯄꯥꯗꯤ ꯐꯃꯨꯡ ꯃꯈꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯦ ꯃꯁꯤꯗ ꯁ꯭ꯔꯤꯕꯂꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯥꯗ ꯇꯨꯝꯂꯤꯕꯅꯣ ꯁꯤꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯄꯨꯁꯄꯥꯅ ꯈꯨꯝꯃꯤ ꯃꯪꯗ ꯈꯣꯡ ꯈꯨꯠ ꯀꯟꯅ ꯍꯥꯏ ꯈꯣꯠꯄ ꯇꯧꯔꯛꯂꯒꯗꯤ ꯑꯉꯥꯡꯗ ꯁꯣꯛꯀꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯑꯩ ꯃꯈꯥꯗ ꯇꯨꯝꯂꯤꯕꯅꯤ ꯁ꯭ꯔꯤꯕꯂꯤꯅ ꯕꯥꯊꯔꯨꯝꯗ ꯆꯪꯅꯤꯡꯉꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯁꯄꯥꯅ ꯃꯥꯕꯨ ꯄꯝꯕꯤꯗꯨꯅ ꯊꯥꯡꯂꯒ ꯄꯨꯁꯤꯜꯂꯛꯂꯤ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯒꯗꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛꯁꯦ ꯀꯦꯁꯞꯇ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯔꯤꯇꯥꯌꯔꯃꯦꯟ ꯂꯧꯗꯨꯅ ꯅꯪ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯦꯁꯞꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯇꯨꯅ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯀꯧꯔꯛꯂꯦ ꯃꯥꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯒ ꯀꯦꯁꯞꯀꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯇꯩꯃ ꯂꯥꯛꯂꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯃꯣꯍꯟꯒꯤ ꯅꯨꯄꯤꯁꯤ ꯀꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯕꯦꯔꯤꯕꯨ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁ ꯇꯝꯐꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯗ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯀꯥꯕꯦꯔꯤꯅ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯐꯝꯁꯤꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯜꯗ ꯕꯨꯒꯥꯔꯦꯗꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯕꯨ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯐꯥꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯄꯨꯁꯄꯥꯗ ꯇꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯃꯣꯍꯟꯗꯁꯨ ꯀꯣꯜ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯀ꯭ꯔꯣꯔ 2ꯒꯤ ꯁꯦꯟꯐꯝꯁꯨ ꯅꯤꯔꯛꯏ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯕꯨꯒꯥꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯣꯍꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯍꯜꯂꯛꯄ ꯄꯥꯝꯂꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒꯤ ꯁꯦꯟꯐꯝ ꯄꯤꯒꯗꯕꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯍꯥꯏꯔꯛꯀꯅꯤ ꯃꯁꯤꯗ ꯃꯣꯍꯟꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2ꯒꯤ ꯁꯦꯟꯐꯝꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯕꯨꯒꯥꯔꯦꯗꯤꯅ ꯍꯥꯏꯔꯤ ꯀꯨꯝꯃꯩ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯇꯪꯈꯥꯏ ꯑꯃ ꯂꯨ ꯀꯣꯛꯈꯤꯕꯗꯥꯏ ꯑꯗꯨꯅꯗꯤ ꯅꯪꯁꯨ ꯇꯪꯈꯥꯏ ꯑꯃ ꯂꯨ ꯀꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯂꯤꯠꯄ ꯇꯧꯗꯅ ꯒꯙꯥ ꯑꯃ ꯇꯣꯡꯂꯒ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯃꯣꯍꯟꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯕꯨꯒꯥꯔꯦꯗꯤꯅ ꯅꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯣꯍꯟ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯥ ꯍꯧꯖꯤꯛ ꯀꯞꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯣꯍꯟꯒꯤ ꯅꯨꯄꯤꯅ ꯀꯞꯇꯨꯅ ꯄꯨꯁꯄꯥꯗ ꯇꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯁꯄꯥꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯀꯔꯤꯃꯠꯇ ꯊꯧꯁꯥꯕ ꯇꯧꯗꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯐꯥꯈ꯭ꯔꯤꯕꯗꯣ ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯏꯖꯠ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯊꯦꯝꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯗ ꯈꯟꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯗꯨꯅꯤ ꯑꯁꯦꯡꯕ ꯃꯤꯅꯨꯡꯁꯤꯒꯤ ꯃꯔꯤ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯗꯅ ꯄꯨꯁꯄꯥ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯃꯥꯅ ꯀꯞꯇꯨꯅ ꯊꯣꯡ ꯊꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯁꯄꯥ ꯑꯁꯤ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯅꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯀꯦꯁꯞꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯔꯒꯅꯨ ꯃꯌꯥꯝ ꯌꯥꯝꯕꯨꯡ ꯄꯨꯁꯄꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯈ꯭ꯔꯒꯗꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯄꯨꯁꯄꯥ ꯑꯁꯤ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯖꯤꯞ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯀꯥꯡꯕꯨ ꯀꯌꯥ ꯑꯃꯁꯨ ꯏꯟꯅꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯀꯥꯕꯦꯔꯤꯕꯨ ꯐꯥꯈꯤꯕꯒꯤ ꯄꯥꯎꯁꯤ ꯂꯥꯛꯂꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯅꯥꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯄꯥꯎ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯀꯦꯁꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯕꯨꯡ ꯄꯨꯁꯄꯥꯅ ꯔꯤꯄꯣꯔꯇꯤꯡ ꯄꯤꯒꯦ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯕꯨ ꯃꯐꯝꯁꯤꯗ ꯀꯧꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯤꯚꯤꯗ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯊꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯄꯨꯁꯄꯥꯔꯥꯖ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯒꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯏ ꯅꯈꯣꯏꯗ ꯀꯔꯤ ꯅꯇꯤꯛ ꯂꯩꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕꯅꯣ ꯑꯁꯨꯝꯅ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯊꯥꯗꯣꯔꯛꯂꯤꯕꯁꯤ ꯃꯌꯥꯝ ꯄꯨꯝꯕꯅ ꯌꯦꯡꯅꯔꯤꯕꯅꯤ ꯄꯨꯁꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯃꯤꯐꯠꯇ꯭ꯔꯕꯁꯤꯡ ꯃꯨꯟꯅ ꯇꯥꯖꯧ ꯑꯩꯗꯤ ꯑꯃꯨꯛ ꯈꯛꯇꯅꯤ ꯅꯈꯣꯏꯗ ꯋꯥꯔꯅꯤꯡ ꯄꯤꯒꯗꯕ ꯃꯔꯝ ꯑꯗꯨꯅ ꯅꯥꯀꯣꯡ ꯁꯦꯡꯗꯣꯛꯇꯨꯅ ꯇꯥꯎ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯈꯣꯏꯗ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ ꯃꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁꯀꯤꯗꯃꯛꯇ ꯆꯠꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯑꯗꯨꯝ ꯊꯝꯂꯛꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯈꯦꯕꯥꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯁꯣꯛꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯀꯥꯂꯤꯃꯥꯏ ꯏꯃꯥꯕꯨ ꯑꯩꯅ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯄꯨꯖꯥ ꯀꯠꯄ ꯅꯨꯃꯤꯠꯇ ꯍꯥꯃꯦꯡꯒꯤ ꯃꯉꯛ ꯀꯛꯄꯒꯨꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯃꯃꯝꯗ ꯑꯣꯏꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯑꯗꯨꯅ ꯈꯪꯉꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯗ ꯂꯣꯏꯅ ꯈꯪꯍꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯦꯡꯕꯥꯟꯗ ꯅꯣꯡꯃꯩꯁꯤ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤ ꯃꯊꯛꯁꯤꯗ ꯀꯥꯈꯠꯇꯨꯅ ꯂꯦꯞꯂꯒ ꯃꯥꯏꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯎꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯨꯟꯅ ꯃꯨꯟꯅ ꯇꯥꯎ ꯃꯤꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯡ ꯑꯃꯔꯣꯝꯒꯤ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯇꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯊꯤ ꯊꯤꯒꯗꯕꯅꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛ ꯂꯝꯕꯤ ꯁꯣꯔꯣꯛ ꯈꯨꯗꯤꯡꯃꯛ ꯁꯍꯔꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯕꯁ ꯁ꯭ꯇꯦꯁꯟ ꯍꯦꯛ ꯁꯣꯔꯣꯛꯇ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯁꯤꯊꯕ ꯇꯧꯗꯅ ꯆꯦꯛ ꯇꯧꯈꯠꯂꯛꯀꯗꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯄꯣꯁ ꯁꯦꯝꯃꯨ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯣꯏꯁꯅꯨ VIP ꯒꯥꯔꯤ ꯑꯣꯏꯁꯅꯨ ꯐꯅ ꯆꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯒꯤ ꯒꯥꯔꯤ ꯑꯣꯏꯁꯅꯨ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯒꯅꯨ ꯆꯦꯛ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯇꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛ ꯂꯣꯏꯅ ꯆꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯣꯏꯔꯕꯁꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡꯒꯤ ꯒꯥꯔꯤ ꯑꯣꯏꯔꯕꯁꯨ ꯐꯅ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅ ꯐꯥꯗꯨꯅ ꯆꯦꯛ ꯇꯧꯔꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯕ ꯌꯥꯗꯅ ꯂꯩꯅꯔꯦ ꯇ꯭ꯔꯦꯟꯁꯤꯡꯁꯨ ꯑꯃꯠꯇ ꯆꯦꯟꯕ ꯌꯥꯗꯅ ꯈꯥꯝꯗꯨꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯛ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯆꯤꯇꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯔꯨꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯨꯜ ꯍꯥꯏꯕꯕꯨ ꯄꯨꯁꯄꯥꯒꯤ ꯔꯨꯜꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯊꯛꯇ ꯅꯣꯡꯃꯩꯁꯨ ꯀꯥꯞꯈꯠꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯁꯄꯥꯒꯤ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯇꯥꯞ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯂꯩ ꯁꯤएम ꯑꯣꯏꯔꯕ ꯁꯤꯗꯄꯥꯔ ꯃꯥꯕꯨ ꯇꯥꯔꯥꯝꯅ ꯎꯒꯂꯤ ꯑꯗꯨꯒ ꯍꯪꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯅꯣ ꯃꯁꯤꯗ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯅ ꯅꯈꯣꯏꯒꯤ ꯁꯤꯇꯣꯔ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯁꯤꯗꯄꯥꯔ ꯈꯨꯃꯤ ꯄꯨꯁꯄꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯤ ꯃꯈꯣꯏꯕꯨ ꯐꯥꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯔꯥꯡꯁꯤ ꯅꯦꯝꯊꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤꯗ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯐꯥꯈ꯭ꯔꯤꯕꯗꯣ ꯑꯇꯣꯞꯄ ꯒꯨꯟꯗꯥꯁꯤꯡ ꯅꯠꯇꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯨꯒꯥ ꯔꯦꯗꯤ ꯍꯥꯏꯔꯤꯕꯗꯨꯅꯅꯤ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯁꯤꯗꯄꯥꯔꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯒꯇꯝ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯑꯃꯈꯛꯇ ꯌꯥꯎꯖꯕ ꯏꯆꯥ ꯅꯨꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯑꯩ ꯑꯃꯗꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯇꯥꯜꯂꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯕꯨ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯔꯦꯞ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯄꯗꯁꯨ ꯉꯥꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯗꯄꯥꯅ ꯄꯨꯁꯄꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯥꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯕꯨꯒꯥ ꯔꯦꯗꯤ ꯀꯧꯕ ꯑꯃꯅ ꯐꯥꯕ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯨꯁꯄꯥ ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯗ ꯐꯣꯟ ꯇꯧꯔꯣ ꯑꯗꯨꯒ ꯍꯥꯏꯌꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯤꯜꯂꯛꯀꯗꯕꯅꯤ ꯑꯗꯨꯃ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯊꯋꯥꯏ ꯃꯥꯡꯗꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯍꯧꯕꯅ ꯐꯒꯅꯤ ꯃꯁꯤꯗꯒꯤ ꯁꯤꯗꯄꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯂꯧ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯔꯤꯃꯈꯩ ꯅꯪꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯥꯕꯨ ꯅꯌꯥꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯂꯨꯅ ꯂꯧꯁꯤꯜꯂꯤꯕꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯖꯅꯤ ꯅꯪꯅ ꯃꯗꯨꯗ ꯌꯥꯎꯁꯤꯜꯂꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯄꯨꯁꯄꯥꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯑꯪꯀꯜꯅꯤ ꯍꯥꯏꯅ ꯂꯧꯖꯔꯤꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯪꯀꯜ ꯄꯨꯁꯄꯥꯅ ꯃꯥꯕꯨ ꯀꯟꯕꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯖꯔꯝꯒꯅꯤ ꯍꯧꯖꯤꯛ ꯄꯨꯁꯄꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯗꯨꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯗꯤ ꯑꯩꯉꯣꯟꯗ ꯑꯪꯀꯜ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯥꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯣꯡꯃꯇꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕꯤꯈꯤꯕ ꯅꯠꯇꯦ ꯉꯁꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯊꯝꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤ ꯚꯦꯂꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯁꯤꯗꯄꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯥ ꯄ꯭ꯔꯇꯥꯞ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯆꯝꯕ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯊꯥꯛ ꯑꯁꯤ ꯃꯥꯅ ꯌꯧꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤ ꯇꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯃꯗꯤ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤ ꯑꯣ ꯁꯥꯔ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯁꯤꯗꯄꯥꯅ ꯈꯨꯝꯃꯤ ꯃꯥꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯒ ꯁꯤꯡꯅꯔꯨꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯄꯨꯁꯄꯥꯅ ꯍꯪꯉꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯇꯥꯕꯅꯣ ꯁꯤꯗꯄꯥꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯣꯏꯗꯕꯗ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯇꯣꯛꯊꯣꯛꯎ ꯀꯔꯤꯁꯨ ꯃꯗꯨꯗ ꯇꯦꯟꯁꯟ ꯑꯃꯠꯇ ꯂꯧꯔꯨꯅꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯊꯦꯡꯒꯥꯏꯅꯖꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯁꯄꯥꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯕꯨ ꯇꯥꯍꯟꯕ ꯑꯣꯏꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯦ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯈ꯭ꯔꯒꯦ ꯃꯁꯤꯗꯤ ꯁꯤꯗꯄꯥꯅ ꯍꯣ ꯃꯥꯅꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯐꯣꯟ ꯑꯁꯤ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯒ ꯄꯨꯁꯄꯥꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄ꯭ꯔꯇꯥꯞ ꯔꯦꯗꯤ ꯍꯥꯏꯕꯗꯣ ꯑꯥꯗ ꯂꯪꯊꯣꯛꯈꯣ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯕꯥ ꯔꯦꯗꯤꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯕꯨꯒꯥ ꯔꯦꯗꯤ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯥꯗ ꯂꯪꯊꯣꯛꯈꯣ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤꯕꯁꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯀꯦꯁꯞꯅ ꯐꯥꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯇꯥꯞ ꯔꯦꯗꯤ ꯁꯤ ꯁꯥꯎꯃꯟꯕꯗꯒꯤ ꯄꯨꯁꯄꯥꯅ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ ꯄꯨꯁꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯅꯨꯄꯤꯒꯤ ꯏꯖꯠꯇ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯁꯤएम ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯋꯥ ꯂꯧꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯖꯤꯜ ꯃꯃꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯃꯇꯨꯞ ꯀꯛꯂꯒ ꯍꯥꯠꯀꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯄꯨꯁꯄꯥꯅ ꯃꯈꯥ ꯇꯥꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯏꯖꯠꯇ ꯁꯤꯡꯅꯔꯛꯂꯒ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯛꯄꯁꯨ ꯁꯥꯔꯤ ꯃꯥꯕꯨ ꯑꯩꯅ ꯁꯤएम ꯑꯣꯏꯍꯜꯂꯨꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯍꯨꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯨꯁꯄꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯇꯥꯞ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯂꯩꯔꯤꯕꯅꯤ ꯁꯤꯗꯄꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯄꯨꯁꯄꯥꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯕꯨꯒꯥꯕꯨ ꯐꯪꯈꯤꯕ ꯇꯥꯔꯕꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯈꯤꯒꯅꯤ ꯆꯤꯇꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯕꯨꯒꯥꯕꯨ ꯄꯨꯁꯄꯥꯅ ꯊꯤꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯀꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯨꯕꯥ ꯔꯦꯗꯤꯗ ꯀꯣꯜ ꯇꯧꯕꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯨꯕꯥ ꯔꯦꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯕꯥ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯨꯒꯥ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯤꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯇꯤꯚꯤ ꯑꯣꯟ ꯇꯧꯗꯨꯅ ꯉꯁꯥꯏ ꯄꯨꯁꯄꯥꯅ ꯊꯥꯗꯣꯔꯛꯈꯤꯕ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯤ
ꯃꯇꯨꯝ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯅꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄ ꯂꯩꯇꯦ ꯍꯟꯗꯨꯅ ꯑꯗꯨꯝ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯥꯎꯁꯤ ꯌꯦꯡꯂꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏ ꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯔꯦ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯍꯥꯏꯔꯤ ꯕ꯭ꯔꯗꯔ ꯅꯪ ꯍꯥꯟꯅ ꯆꯪꯁꯤꯜꯂꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯒꯦ ꯇꯥꯟꯖꯥꯁꯤꯗ ꯕꯨꯒꯥꯔꯤꯗꯤꯅ ꯌꯥꯝꯅ ꯀꯤꯕ ꯃꯇꯧꯗ ꯍꯥꯏꯔꯤ ꯉꯥꯏꯈꯣ ꯅꯨꯄꯤꯁꯤꯗ ꯀꯔꯤꯃꯠꯇ ꯊꯦꯡꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯑꯪꯀꯜꯅ ꯑꯩꯈꯣꯏꯕꯨ ꯃꯇꯨꯝ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎ ꯑꯗꯨꯅ ꯅꯨꯄꯤꯁꯤꯗ ꯀꯔꯤꯃꯠꯇ ꯑꯩꯈꯣꯏꯅ ꯊꯦꯡꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯁꯤꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯅꯪ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯒ ꯕꯨꯒꯥꯔꯤꯗꯤꯅ ꯅꯣꯛꯇꯨꯅ ꯄꯨꯁꯄꯥꯗ ꯀꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯐꯥꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅꯅꯤ ꯇꯥꯟꯖꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯀꯦꯁꯞꯅꯅꯤ ꯃꯁꯤꯒꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯃꯇꯨꯝ ꯀꯛꯄꯤꯈꯤꯒꯗꯧꯔꯦ ꯕꯨꯒꯥꯔꯤꯗꯤꯅ ꯌꯥꯝꯅ ꯀꯤꯕ ꯃꯇꯧꯗ ꯍꯥꯏꯔꯤ ꯅꯨꯄꯤꯁꯤ ꯌꯥꯝꯕꯨꯡ ꯄꯨꯁꯄꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯔꯨꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯊꯥꯗꯣꯛꯃꯜ ꯑꯗꯨ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯆꯠꯄꯤꯈꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯐꯣꯟꯁꯤ ꯄꯨꯁꯄꯥꯅ ꯃꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯑꯩ ꯄꯨꯁꯄꯥꯅꯤ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯕꯨꯒꯥꯔꯤꯗꯤꯅ ꯍꯥꯏꯔꯤ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨ ꯌꯥꯝꯕꯨꯡ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯩꯁꯥꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯤꯕꯨ ꯐꯥꯔꯨꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯄꯨꯁꯄꯥꯅ ꯁꯦꯟꯐꯝ ꯑꯗꯨ ꯀꯌꯥꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯕꯨꯒꯥꯔꯤꯗꯤꯅ ꯍꯥꯏꯔꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯕꯨꯡꯗꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯁꯦꯟꯐꯝ ꯄꯨꯔꯛꯎ ꯑꯗꯨꯒ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯆꯠꯄꯤꯈꯣ ꯍꯧꯖꯤꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯄꯨꯁꯄꯥꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯤ ꯑꯩꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯕꯨꯒꯥꯔꯤꯗꯤꯅ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨꯗꯤ ꯇꯥꯛꯀꯦ ꯇꯧꯕꯇꯕꯨ ꯇꯣꯞ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯊꯣꯛꯀꯦ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯗꯨꯗ ꯈꯨꯠꯅ ꯁꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯕꯨ ꯃꯇꯨꯝ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯀꯅꯤ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯆꯠꯀꯗꯧꯔꯤꯕꯁꯦ ꯍꯦꯂꯤꯀꯣꯞꯇꯔ ꯗ꯭ꯔꯥꯏꯚꯔꯒ ꯃꯥ ꯈꯛꯇꯒꯅꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯔꯤꯋꯥꯂꯤꯅ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯖꯥ ꯀꯠꯅꯅꯕ ꯊꯧꯔꯛꯂꯤ ꯁ꯭ꯔꯤꯋꯥꯂꯤꯅ ꯍꯥꯏꯔꯤ ꯄꯥꯞ ꯑꯃꯗꯤ ꯄꯨꯏꯅꯒꯤ ꯋꯥꯐꯝ ꯑꯗꯣ ꯒꯪꯒꯥ ꯏꯃꯥꯗ ꯁꯤꯟꯅꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯀꯥꯕꯦꯔꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯇꯪ ꯇꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯝꯒꯅꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯄꯨꯁꯄꯥꯒꯤ ꯂꯥꯏꯕꯛꯇ ꯁꯤꯟꯗꯨꯔꯁꯨ ꯆꯤꯡꯈꯠꯄꯤꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯅꯅꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯂꯒ ꯁ꯭ꯔꯤꯋꯥꯂꯤ ꯑꯁꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯣꯔ 10ꯒꯤ ꯁꯦꯟꯐꯝ ꯌꯥꯎꯔꯕ ꯁꯣꯐꯥ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯌꯥꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯥꯕꯦꯔꯤꯒꯤ ꯃꯄꯥ ꯃꯣꯍꯣꯟ ꯑꯁꯤ ꯎꯠꯂꯛꯏ ꯇꯤꯚꯤ ꯔꯤꯄꯣꯔꯇꯔꯁꯤꯅ ꯍꯥꯏꯔꯤ ꯀꯥꯕꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯐꯥꯈꯤꯕꯗꯨ ꯃꯐꯝꯁꯤꯗꯒꯤꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯅ ꯀꯔꯤ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯣꯍꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯔꯨꯔꯒꯅꯨ ꯄꯨꯁꯄꯥꯅ ꯃꯥꯕꯨ ꯀꯟꯗꯨꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯇꯤꯚꯤꯗ ꯊꯥꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯕꯨꯒꯥꯔꯦꯗꯤ ꯀꯥꯡꯕꯨꯅꯁꯨ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯎꯁꯤ ꯇꯥꯔꯒ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯎꯁꯤꯠ ꯊꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯄꯩꯁꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯁꯣꯐꯥꯁꯤ ꯃꯈꯣꯏ ꯃꯅꯥꯛꯇ ꯇꯥꯔꯛꯂꯦ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯄꯩꯁꯥꯅ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯄꯨꯁꯄꯥꯅ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯄ ꯑꯣꯏꯔꯝꯂꯦ ꯃꯤꯐꯠꯇ꯭ꯔꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯂꯩꯔꯝꯂꯤꯕꯁꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯟꯕꯟ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯔꯦ ꯑꯗꯨꯒ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯄꯨꯁꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯅꯔꯝꯂꯤꯕ ꯇꯤꯚꯤꯁꯤꯗ ꯊꯣꯡꯕꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯨꯒꯥꯔꯤꯗꯤꯗ ꯅꯣꯡꯃꯩꯁꯤ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯅ ꯍꯪꯂꯤ ꯕꯨꯒꯥꯔꯤꯗꯤꯅ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯅꯨꯡꯗ ꯂꯩ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯅꯨꯄꯤ ꯑꯗꯨꯗꯁꯨ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯅꯣꯡꯃꯩ ꯍꯦꯛ ꯀꯥꯞꯄꯒ ꯑꯁꯣꯝꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯤꯡ ꯀꯧꯗꯨꯅ ꯇ꯭ꯔꯥꯌꯦꯜ ꯑꯣꯏꯅ ꯅꯣꯡꯃꯩ ꯑꯃꯇꯪ ꯀꯥꯞꯊꯣꯛꯎ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯗꯨꯒ ꯀꯥꯕꯦꯔꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯨꯒꯥꯔꯦꯗꯤꯅ ꯄꯨꯁꯄꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯃꯨꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯁꯄꯥꯅ ꯍꯥꯏꯔꯤ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯨꯄꯤ ꯐꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯗꯒꯤ ꯕꯨꯒꯥꯔꯦꯗꯤꯅ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯌꯦꯡꯉꯨ ꯄꯨꯁꯄꯥ ꯌꯥꯝꯕꯨꯡꯗꯤ ꯂꯧꯁꯤꯡ ꯁꯤꯡꯕꯅꯤꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯁꯤꯅꯕꯨ ꯑꯆꯧꯕ ꯃꯤ ꯑꯣꯏꯈꯠꯂꯛꯂꯤꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯄꯩꯁꯥꯒꯤꯗꯃꯛꯇ ꯑꯩꯅ ꯅꯨꯄꯤ ꯐꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯀꯨꯝꯃꯩ ꯃꯐꯝꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕꯒ ꯂꯣꯏꯅꯅ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕ ꯐꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥ ꯈꯔ ꯂꯧꯈꯠꯂꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯝꯕ ꯑꯗꯨꯕꯨꯗꯤ ꯀꯣꯛꯂꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯤꯡꯆꯠ ꯊꯤꯈꯤꯕ ꯑꯗꯨꯒꯤ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯣꯛꯍꯟꯒꯅꯤ ꯕꯨꯒꯥꯔꯦꯗꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯖꯅ ꯐꯨꯈꯤꯒꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯄꯨꯍꯟꯈꯤꯒꯦꯔꯥ ꯄꯨꯍꯜꯂꯣꯏꯔꯥ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯑꯩ ꯈꯪꯗꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕ ꯄꯨꯁꯄꯥꯁꯦ ꯈꯨꯠ ꯍꯟꯕ ꯇꯧꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕꯅꯤ ꯕꯨꯒꯥꯔꯦꯗꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯌꯥꯝꯕꯨꯡ ꯄꯨꯁꯄꯥꯁꯦ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯁꯥꯊꯤꯈ꯭ꯔꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯨꯔꯕꯁꯨ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯅꯨꯄꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯁꯄꯥꯗ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯄꯨꯁꯄꯥꯁꯦ ꯀꯔꯤꯃꯠꯇ ꯈꯨꯠ ꯍꯟꯗꯦ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯥ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯨꯝꯃꯩ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯁꯥꯔꯤ ꯑꯃꯗꯤ ꯄꯦꯇꯤꯀꯣꯠꯅꯆꯤꯡꯕ ꯂꯤꯠꯇꯨꯅ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯁꯛꯂꯣꯟ ꯑꯃ ꯑꯣꯏꯔꯦ ꯃꯁꯤ ꯎꯕꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯐꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯂꯧꯈꯤꯕ ꯅꯨꯄꯤꯒꯤ ꯁꯛꯂꯣꯟ ꯑꯗꯨ ꯑꯣꯏꯅ ꯑꯣꯏꯍꯟꯁꯤ ꯃꯁꯤꯗꯒꯤ ꯕꯨꯒꯥꯔꯤꯗꯤꯅ ꯅꯣꯛꯇꯨꯅ ꯑꯥꯗ ꯂꯩꯔꯤꯕ ꯀꯥꯂꯤꯃꯥꯒꯤ ꯃꯨꯔꯇꯤꯗ ꯌꯥꯎꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯄꯣꯔꯛꯎ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯂꯤꯃꯥꯒꯤ ꯃꯨꯔꯇꯤ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕ ꯐꯤꯖꯣꯜ ꯈꯣꯡꯖ꯭ꯔꯤ ꯈꯨꯖꯤꯅꯆꯤꯡꯕ ꯂꯣꯏꯅ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯨꯁꯄꯥꯗ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯌꯥꯏꯉꯪ ꯃꯆꯨꯅꯆꯤꯡꯕꯁꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯆꯥꯏꯁꯤꯜꯂꯦ ꯑꯗꯨꯒ ꯈꯨꯖꯤꯁꯤꯡ ꯑꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯦ ꯃꯥꯂꯥ ꯄꯔꯦꯡꯅꯆꯤꯡꯕꯁꯨ ꯌꯥꯟꯁꯤꯟꯕꯤꯔꯦ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯕꯨꯒꯥ ꯀꯅꯥꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯅꯣ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡꯅ ꯆꯥꯏꯗꯨꯅ ꯇꯥꯔꯝꯕꯁꯨ ꯎꯕꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯁꯨ ꯎꯔꯦ ꯃꯥꯅ ꯅꯣꯛꯇꯨꯅ ꯃꯐꯝꯁꯤꯗ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯁꯄꯥꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯁꯥꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯄꯨꯁꯄꯥꯗꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯌꯥꯝ ꯁꯥꯊꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅ ꯂꯦꯞꯂꯤꯕꯁꯤꯕꯨ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯅ ꯏꯟꯊꯣꯛꯂꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯁꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝ ꯃꯨꯟꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯈꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯣꯠꯆꯩ ꯑꯃ ꯃꯥꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯅ ꯆꯩꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯈꯨꯗꯤꯡꯃꯛ ꯌꯥꯝꯕꯨꯡ ꯄꯨꯁꯄꯥꯅ ꯂꯣꯏꯅ ꯂꯩꯕ ꯉꯝꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯣꯠꯆꯩꯁꯤꯅ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯔꯝꯂꯒ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯄꯨꯁꯄꯥꯒꯤ ꯃꯃꯥꯏꯗ ꯀꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯄꯨꯁꯄꯥꯁꯤ ꯂꯩꯃꯥꯏꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥꯁꯤꯅ ꯌꯣꯠꯆꯩꯁꯤꯅ ꯄꯨꯁꯄꯥꯗ ꯀꯟꯁꯤꯜꯂꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯁꯄꯥꯒꯤ ꯃꯈꯨꯠ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯤ ꯀꯌꯥꯝ ꯇꯝꯊꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗ꯭ꯔꯤ ꯃꯥꯜꯂꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯥꯒꯤ ꯈꯨꯠ ꯄꯨꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯃꯃꯥꯡꯗꯁꯨ ꯀꯝꯗꯧꯕ ꯈꯨꯠ ꯄꯨꯟꯅ ꯄꯨꯟꯅ ꯃꯥꯅ ꯃꯤ ꯐꯨꯈꯤꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯦ ꯍꯥꯏꯕꯗꯤ ꯄꯨꯁꯄꯥ ꯄꯥꯔꯠ 1ꯒꯤ ꯐꯤꯂꯝ ꯑꯗꯨꯗ ꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯑꯃꯗꯤ ꯈꯨꯠꯁꯨ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯅ ꯐꯨꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯣꯡꯁꯨ ꯄꯨꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯁꯨ ꯄꯨꯟꯁꯤꯜꯂꯦ ꯁꯣꯔ ꯍꯣꯜꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯣꯔ ꯈꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯄꯥꯈꯠꯇꯨꯅ ꯈꯪ ꯍꯧꯒꯠꯂꯛꯏ ꯕꯨꯒꯥꯔꯦꯗꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯤ ꯁꯣꯔ ꯈꯔ ꯂꯩꯕꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯔꯤꯕꯅꯣ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯁꯣꯔ ꯈꯖꯤꯛꯇꯪꯕꯨ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯠꯄ ꯉꯝꯕꯒꯤ ꯃꯒꯨꯟ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄꯨꯁꯄꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯦ ꯑꯗꯨꯕꯨ ꯕꯨꯒꯥꯔꯦꯗꯤꯅ ꯃꯥꯕꯨ ꯐꯥꯔꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯤ ꯑꯁꯦꯡꯕ ꯀꯨꯝꯍꯩꯗꯤ ꯍꯧꯖꯤꯛ ꯍꯧꯔꯒꯗꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤꯗꯨ ꯄꯨꯊꯣꯔꯛꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯔꯤ ꯍꯧꯖꯤꯛ ꯀꯥꯕꯦꯔꯤꯕꯨ ꯃꯁꯝꯗ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯨꯁꯄꯥꯕꯨ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯆꯤꯡꯈꯠꯇꯨꯅ ꯈꯨ ꯀꯨꯜꯍꯟꯗꯨꯅ ꯊꯝꯂꯦ ꯃꯥꯒꯤ ꯑꯪꯀꯜꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯀꯥꯕꯦꯔꯤꯁꯤꯗꯤ ꯀꯞꯂꯦ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯝꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯥꯕꯦꯔꯤꯅ ꯀꯞꯇꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦꯀꯣ ꯕꯨꯒꯥꯔꯦꯗꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯌꯣꯠꯆꯩꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯊꯣꯝꯈꯤꯕ ꯑꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯕꯨꯒꯥꯔꯦꯗꯤꯅ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯔꯤꯗꯨ ꯆꯤꯡꯊꯣꯛ ꯃꯁꯤꯗ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯃꯃꯥꯡꯗ ꯅꯨꯄꯤꯁꯤꯒꯤ ꯁꯥꯔꯤ ꯆꯤꯡꯊꯣꯛꯂꯨꯕꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕꯗꯣ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣ ꯌꯦꯡꯁꯤ ꯅꯨꯄꯤꯁꯤꯒꯤ ꯐꯤꯁꯦ ꯑꯩꯅ ꯆꯤꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯄꯨꯁꯄꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯗꯦ ꯅꯨꯄꯥꯁꯤꯅ ꯀꯥꯕꯦꯔꯤꯒꯤ ꯁꯥꯔꯤꯁꯤꯃꯨꯛ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯞꯆꯤꯜꯂꯤ ꯑꯁꯨꯝꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯄꯨꯁꯄꯥ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯈꯨꯖꯤꯜꯒꯤ ꯃꯃꯤ ꯑꯃꯇꯪ ꯂꯩꯕꯗ ꯑꯩꯈꯣꯏꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯒꯗꯕ ꯊꯕꯛ ꯑꯁꯤ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥꯕꯦꯔꯤꯅꯤ ꯁꯦꯠꯂꯤꯕ ꯐꯤꯁꯤꯕꯨ ꯃꯈꯣꯡꯅ ꯊꯥꯡꯒꯠꯇꯨꯅ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯦ ꯃꯁꯤ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯨꯁꯄꯥ ꯑꯁꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯃꯍꯥꯎ ꯆꯤꯡꯈꯠꯇꯨꯅ ꯊꯝꯂꯦ ꯕꯨꯒꯥꯔꯦꯗꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤꯁꯤꯗ ꯈꯨꯠꯅ ꯁꯣꯛꯄꯗ ꯑꯩꯈꯣꯏꯕꯨ ꯃꯀꯛ ꯃꯀꯛ ꯀꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯥꯕꯦꯔꯤꯒꯤ ꯐꯨꯔꯤꯠꯄꯨ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯄꯨꯁꯄꯥ ꯑꯁꯤ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯈꯥꯡꯂꯒ ꯂꯩꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯁꯄꯥꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯨꯁꯄꯥ ꯑꯁꯤ ꯑꯁꯨꯝ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯃꯤꯠ ꯈꯥꯅ ꯈꯥꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯑꯃꯨꯛꯀꯁꯨ ꯀꯥꯕꯦꯔꯤꯒꯤ ꯐꯨꯔꯤꯠꯁꯤ ꯈꯔꯒꯤ ꯍꯦꯟꯅ ꯁꯦꯒꯥꯏꯔꯦ ꯃꯁꯤꯗꯤ ꯀꯥꯕꯦꯔꯤꯅ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯂꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯨꯁꯄꯥ ꯑꯁꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯇꯨꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯏꯟꯈ꯭ꯔꯦ ꯍꯨꯟꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯒ ꯃꯈꯣꯡꯅ ꯐꯛꯂꯥꯡꯗ ꯉꯥꯛꯂꯒ ꯏꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀꯥꯕꯦꯔꯤꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝꯗ ꯌꯥꯅ ꯂꯥꯛꯈ꯭ꯔꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯔꯝ ꯑꯁꯤꯗ ꯆꯤꯛꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯄꯨꯁꯄꯥꯅ ꯃꯥꯕꯨ ꯆꯤꯛꯂꯒ ꯂꯪꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯄꯨꯁꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯀꯥꯕꯦꯔꯤꯅ ꯄꯨꯁꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯊꯔꯛꯄ ꯃꯇꯝꯗ ꯄꯨꯁꯄꯥꯅ ꯂꯥꯎꯔꯛꯄꯗꯒꯤ ꯈꯪꯗꯨꯅ ꯃꯈꯣꯏ ꯃꯅꯤꯡ ꯍꯜꯂꯤ ꯊꯥꯡ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯆꯣꯡꯈꯠꯇꯨꯅ ꯅꯨꯄꯥꯁꯤꯒꯤ ꯊꯕꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯣꯡꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯆꯔꯝꯗ ꯑꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯕꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯆꯣꯡꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯌꯥꯟꯊꯔꯛꯏ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯆꯔꯝꯗ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛꯅ ꯊꯤꯟꯕ ꯃꯇꯝꯗꯤ ꯅꯨꯄꯥꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ
ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤꯕꯨꯁꯨ ꯃꯥꯒꯤ ꯆꯔꯝꯗ ꯆꯤꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯔꯝꯗ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯤ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯐꯨꯅꯕꯒꯤ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯨꯁꯄꯥꯅ ꯌꯥꯅ ꯆꯤꯛꯇꯨꯅ ꯃꯤꯁꯤꯡꯁꯤꯕꯨ ꯍꯥꯠꯄ ꯂꯦꯞꯇꯦ ꯊꯥꯡ ꯄꯥꯏꯕ ꯀꯌꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯣꯏꯅ ꯂꯩꯊꯣꯛꯄ ꯉꯥꯛꯇꯅꯤ ꯄꯨꯁꯄꯥꯅ ꯂꯤꯟ ꯑꯃꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯃꯈꯣꯏꯗ ꯂꯥꯎꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯪꯂꯤꯕ ꯃꯤꯁꯤꯡꯁꯤ ꯀꯤꯕꯗꯒꯤ ꯆꯪꯕ ꯉꯝꯅꯗ꯭ꯔꯦ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯆꯤꯛꯂꯒ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯆꯔꯝꯗ ꯂꯦꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯨ ꯂꯦꯟꯈꯥꯏꯗꯨꯅ ꯅꯥꯟꯊꯣꯔꯛꯄ ꯉꯝꯂꯦ ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯡ ꯄꯨꯜꯂꯝꯂꯤꯕꯁꯤ ꯅꯥꯟꯊꯣꯛꯈꯤꯕꯁꯤꯗ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯀꯤꯕꯗ ꯂꯣꯏꯅꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯆꯣꯡꯗꯨꯅ ꯃꯥꯅ ꯐꯨꯕ ꯂꯦꯞꯇꯦ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯣꯠꯆꯩꯅ ꯀꯟꯈꯤꯕ ꯅꯨꯄꯥꯁꯤꯅ ꯊꯥꯡꯅ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯁꯄꯥꯒꯤ ꯄꯨꯜꯂꯤꯕ ꯈꯨꯠꯀꯤ ꯊꯧꯔꯤꯁꯨ ꯀꯛꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯜꯂꯝꯂꯤꯕ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯅ ꯅꯥꯟꯊꯣꯛꯂꯕꯅꯤꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯂꯦ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯟꯅꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯂꯥꯎꯗꯨꯅ ꯆꯦꯟꯅꯔꯦ ꯑꯗꯨꯕꯨ ꯆꯦꯜꯂꯕꯁꯨ ꯄꯨꯁꯄꯥꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯗꯦ ꯆꯣꯡꯁꯤꯟꯗꯨꯅ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯂꯦ ꯄꯥꯈꯠꯄꯗꯒꯤ ꯂꯥꯎꯗꯨꯅ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯄꯨꯁꯄꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯈꯣꯏꯕꯨ ꯃꯇꯨꯞ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯀꯛꯊꯕ ꯂꯦꯞꯇꯦ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯀꯥꯕꯦꯔꯤꯗꯤ ꯀꯤꯕꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯍꯥꯠꯇꯨꯅ ꯂꯥꯛꯄꯅ ꯅꯨꯄꯥ ꯑꯃ ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯉꯁꯥꯏ ꯀꯥꯕꯦꯔꯤꯒꯤ ꯃꯐꯤꯕꯨ ꯃꯈꯣꯡꯅ ꯊꯥꯡꯒꯠꯈꯤꯕꯗꯨ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯄꯨꯁꯄꯥꯅ ꯀꯛꯊꯠꯂꯦ ꯀꯥꯕꯦꯔꯤꯗ ꯊꯥꯡꯅ ꯌꯥꯟꯊꯔꯛꯄ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯈꯨꯠ ꯑꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯟꯖꯤꯟ ꯊꯥꯡꯅ ꯊꯤꯜꯂꯤ ꯑꯗꯨꯒ ꯆꯔꯝꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯑꯁꯨꯝꯅ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯎꯕꯗ ꯀꯥꯕꯦꯔꯤ ꯑꯁꯤꯗꯤ ꯀꯤꯃꯟꯕꯗꯒꯤ ꯅꯤꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯁꯄꯥꯅ ꯃꯈꯥꯗ ꯇꯥꯔꯝꯕ ꯁꯤꯡꯖꯪ ꯑꯃꯃꯨꯛ ꯈꯨꯠꯅ ꯑꯃꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯔꯣꯏ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯧꯖꯤꯛꯇꯤ ꯕꯨꯒꯥꯔꯦꯗꯤꯒꯤ ꯀꯥꯡꯕꯨꯁꯤ ꯀꯤꯕꯗꯒꯤ ꯊꯛ ꯅꯤꯛꯅꯔꯕ ꯉꯥꯛꯇꯅꯤ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯃꯄꯥꯟꯂꯣꯝꯗꯅ ꯄꯨꯁꯄꯥꯒꯤ ꯇꯤꯝ ꯑꯣꯏꯔꯤꯕ ꯀꯦꯁꯞꯀꯤ ꯀꯥꯡꯕꯨꯁꯨ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯤꯗꯄꯥꯅꯁꯨ ꯀꯦꯁꯞꯇ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯕꯨꯒꯥꯔꯦꯗꯤꯕꯨ ꯍꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯉꯨ ꯍꯥꯏꯔꯛꯂꯤ ꯀꯥꯕꯦꯔꯤꯒꯤ ꯆꯤꯝꯕꯥꯟꯗ ꯆꯞꯈꯤꯕ ꯅꯨꯄꯥꯁꯤ ꯈꯨꯠꯁꯨ ꯐꯥꯔꯒ ꯃꯥꯅ ꯀꯛꯊꯠꯂꯦ ꯍꯧꯖꯤꯛ ꯄꯨꯁꯄꯥꯅ ꯃꯊꯪ ꯇꯨꯝꯅ ꯍꯥꯠꯀꯠꯂꯛꯄꯅ ꯕꯨꯒꯥꯔꯦꯗꯤ ꯑꯃꯗꯤ ꯉꯁꯥꯏ ꯃꯉꯣꯟꯗ ꯌꯣꯠꯆꯩꯅ ꯀꯟꯈꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯄꯥꯁꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯤꯕꯗꯒꯤ ꯃꯈꯣꯏꯗꯤ ꯀꯞꯄꯒ ꯂꯣꯏꯅꯅ ꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁꯤꯗꯄꯥꯅ ꯍꯥꯏꯔꯛꯂꯤ ꯕꯨꯒꯥꯔꯦꯗꯤꯕꯨ ꯍꯥꯠꯇꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯀꯦꯁꯞꯇ ꯍꯥꯏꯔꯛꯂꯤ ꯄꯨꯁꯄꯥꯅ ꯃꯥꯅ ꯀꯛꯊꯠꯈꯤꯕ ꯈꯨꯠ ꯃꯀꯛ ꯑꯃ पाइदुना मागी मकोइसदा नालहल्ली अदुगा चंगसिलकपसु उबदा गेंगसर नुपा अमदी पाखतमनबदगी मसा मतोमतन चरमदा थांग लेंदुन सिजरे मसिग मतुंगदा बुगारेदीबु हारगे हायदुन हेक तोरक पतंजासदा केसबगी कांगु सेंसिलकत्र पुष्पागी खुर फाखरे बुगारेदीबु चरमदा चपतुन थमलिबनी माने इंथोरकप मतमदा पाइथोक्त्र मियोय क्या नुंगदी एसिले अदुगा तंजासदा मपालोमदना बुगारेदी अपोकु मपावरिबा सुबारेदी हरिबसिसु मागी कांगु लोइनन सेंसिलकलिबनी पुष्पाबु थिंगनबगीदमक्ता होनरिबसिंग सिंगमद्रे माने इंथोरकपदा पाइथोक्त्र नुंगदी एसिनबा गाक्तनी तंजासदा कावेरीसु चंगसिलक्तुना मी हाननब तौरिबसि लेपननब हाइरी अदुबु सौमन खिबदगी पुष्पासदी मान हाइबतादना सिंजंगिसनि यालगे हाइदन हाइथरकु मतमदा कावेरीनि सेंसिलक्तुना खानग्रे मस्तिंग मागी खुदि चप लेपि मतौसुना बुगारेदी सि पुष्पागी मखुतगी सिंथोहुबु ngamle केसमना माबु यामथुनि सेंखिनबगीदमक्ता हाइरी अदुगा मान सेमदा हाइरी सार बुगारेदी बो खोइना कनब ngamहौरे मस्तिंग सेम सिदा पाना अदोरेबदी फरे बुगादा फोन पिउ प्रताप रेदी मागा वारी सानहनगे तबुदुबु असुमना हाइबगा बुगारेदी ने सेननब होनरिङै पुष्पाना त्रिशूलगी ताहासिबु फुक्तुन पाइख्रे अदुगा चोंगसिलक्तुन थबाक थिल मतुंगदा अमुक मागी हक्सांगसिबु मथक थांगतुन थमले मसि उबदा केसबद खोंजेल थक्तंग निक्तुना हौजिक्ति पुष्पाना बुगारेदी बु लोइसेनख्रे वाफम सिताबदा प्रताप रेदी अमदि सिदा पाहासदि खंग्रेक खंग्रे ओइनिंग मी म ओइसनु नुपीदा खुद थाब तारबदी माबु अइना लेमना थारोय मसि हारदुना तागी मनिंग सिलैमाइदा हक्सिनदुना तामतोलसि थुमना बुगारेदीगी हक्सांग युसिलहले मसिग मतुंग पुष्पाना अमुकसु सोंखत्तुना बुगारेदीगी हक्सांग खुद थोमदगी मागी हक्सांग तासि फाउदोर लैमाइदा तारे मतौसुना बुगारेदी हरिबु नुपासिबु यामना मी हाथीना माना हातोगले तंजासदा बुगारेदीगी मपावरिबा सुबारेदी हरिबसि लाउदुना सेंसिलाई अदु मसानुपाबु माना कनबंग हमौद्रे मसिदगी मसानुपागी ममिंगबु कौदुना यामना कन लाउदुना लैरे असुमना उल्लबु मतुंगदा सिनसि होंगदुना सिरबा बुगारेदीगी अरोइबु मथौंगम पांगथोंगनबगीदमक्ता प्रताप रेदी हरिबु नुपासना सेम सादुना लैबगी सक्तमसि उलै तबुदुबु मतहांगसिदा ngaklibo wafamdi बुगारेदीगी फोटोदा लैकलब मतुंगदा मसिगी हेक मनाक्ता सुबारेदीगी फोटोदासु लैकतुन लैरमले मसिना ताकदी सुबारेदीबु सु पुष्पाना हातख्रे हाइबनी मतौ करमना पुष्पाना सुबारेदीबु हातखिबनो हाइबदु हौजेक हनगतुना फिल्म यंगलिबा खोइदु उलगले सुबारेदीनि सेंसिलक्तुना कावेरीबु चरमदा चपतुना फाखरे अदुगा मकोक्तुना नुइनमदुना मान हाइरी मसिगी नुपीसिगीदमक्ता नंगना अइगी इचा नुपाबु हातखिबा नत्रा अदुना हौजिक्ति नुपीसिबु अइना पुदुना चखिरगनी नुंगतिगी नुमिदांग खुदिंगी अइना मागा तुमिनगनी मसिदा नंगना करी नतिक लेदुना माबु कन्म ngambano हाइबदु येंगे मसि हाइरदुना माना कावेरीबु चपतुना सिंगलिगु पुरिबनी तंजासदा कावेरीना अंकल पुष्पाबु कौदुना कपली मसिदगी पुष्पाना मागे मुखुत पाइरिबा त्रिशूल लसि लंगलक्पा मतमददी सुबारेदीगी थबाक थिल्ल मतुंगदा फगलांग युदुना लैरे
ꯃꯇꯧꯁꯨꯝꯅ ꯁꯨꯕꯥꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯄꯨꯁꯄꯥꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯄ꯭ꯔꯇꯥꯞ ꯔꯦꯗꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯄ꯭ꯔꯇꯥꯞ ꯔꯦꯗꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯁꯄꯥꯒꯤ ꯌꯨꯝꯗ ꯎꯠꯂꯛꯏ ꯀꯔꯤꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯂꯩꯕꯗꯒꯤ ꯄꯨꯁꯄꯥꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯅꯔꯤ ꯆꯪꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯛ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯁꯄꯥꯒꯤ ꯄꯨꯛꯃꯤꯟꯅꯗꯕ ꯃꯌꯥꯝꯕ ꯃꯣꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯤ ꯃꯉꯣꯟꯗꯁꯨ ꯆꯦꯛ ꯇꯧꯒꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯦꯁꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯦꯛ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯤ ꯅꯣꯡꯃꯇꯁꯨ ꯄꯨꯁꯄꯥꯒꯤ ꯌꯨꯝꯗ ꯃꯥꯅ ꯂꯥꯛꯄ ꯅꯠꯇꯦ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯥꯛꯄꯁꯤꯗ ꯀꯦꯁꯞꯇꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯈꯨꯠꯇ ꯕꯣꯛꯁ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯃꯥꯅ ꯆꯪꯂꯛꯄꯁꯤ ꯎꯕꯗ ꯄꯨꯁꯄꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯁ꯭ꯔꯤꯕꯂꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯥꯕꯨ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯁ꯭ꯔꯤꯕꯂꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕ ꯃꯣꯍꯟ ꯂꯥꯛꯍꯧꯔꯤ ꯍꯥꯏꯕꯁꯤ ꯄꯨꯁꯄꯥꯗ ꯇꯝꯅꯔꯦ ꯑꯗꯨꯕꯨ ꯄꯨꯁꯄꯥꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯔꯤꯕꯂꯤꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯗꯤ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯝꯅꯔꯦ ꯍꯧꯖꯤꯛ ꯃꯣꯍꯟꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯉꯤ ꯀꯔꯤ ꯃꯔꯝꯗꯒꯤꯁꯨ ꯃꯥꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯀꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯑꯋꯥꯕꯗ ꯄꯤꯕꯤꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯎꯅꯒꯅꯤ ꯈꯟꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯀꯥꯏꯕ ꯄꯣꯛꯂꯤꯕꯅꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯥꯒꯩꯒꯤ ꯃꯃꯤꯡ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯃꯨꯟꯕꯤꯈ꯭ꯔꯕꯅꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯃꯠꯇ ꯂꯩꯖꯗꯕ ꯃꯤ ꯑꯃꯒꯨꯝ ꯑꯩꯅ ꯃꯥꯕꯨ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯆꯪꯍꯟꯈꯤꯗꯕꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯅꯨꯄꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯃꯤꯠꯇꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥꯐꯝ ꯀꯌꯥ ꯉꯥꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯈꯤꯕꯅꯤ ꯃꯉꯣꯟꯗ ꯃꯪꯒꯣꯜ ꯑꯥꯁꯤꯔꯕꯥꯗ ꯄꯤꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯥꯒꯩ ꯅꯥꯇꯩ ꯃꯁꯛ ꯈꯪꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕꯤꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯀ ꯊꯥꯗꯨꯅ ꯀꯞꯂꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯍꯧꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯎ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯣꯍꯟꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯕꯨ ꯑꯩꯅ ꯀꯔꯝꯕ ꯃꯥꯏꯊꯣꯡ ꯎꯠꯂꯒ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯕꯕꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏꯔꯝꯕꯅꯤ ꯄꯨꯁꯄꯥꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕꯤꯈꯤ ꯑꯩꯅ ꯏꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯈꯟꯕꯤꯈꯤꯕ ꯂꯩꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯥꯕꯦꯔꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯇꯪ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯤꯅ ꯃꯉꯣꯟꯗ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯖꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯛ ꯆꯥꯎꯔꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯅ ꯀꯟꯕꯤꯔꯛꯂꯤꯕꯁꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯨꯕ ꯑꯗꯨꯅꯅꯤ ꯏꯆꯥꯅꯨꯄꯤꯕꯨ ꯃꯥꯅ ꯀꯟꯕꯤꯔꯛꯂꯤꯕꯁꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯁꯄꯥꯒꯤ ꯃꯃꯥꯗ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯩꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤꯕꯁꯤꯗ ꯌꯦꯡꯂꯝꯂꯒ ꯃꯥꯅ ꯕꯕꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥꯒꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯨ ꯎꯕꯗ ꯃꯃꯥꯁꯨ ꯀꯞꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯃꯣꯍꯟꯕꯨ ꯃꯥꯅ ꯆꯤꯡꯈꯠꯄꯤꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯣꯍꯟꯅ ꯍꯥꯏꯔꯤ ꯏꯆꯥꯅꯨꯄꯤ ꯀꯥꯕꯦꯔꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯟ ꯑꯁꯤ ꯅꯝꯃꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯥꯗ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤ ꯎꯕꯗ ꯃꯃꯥ ꯑꯁꯤ ꯀꯟꯅ ꯀꯞꯈ꯭ꯔꯦ ꯕꯥꯔꯇꯟ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯁ꯭ꯔꯤꯕꯂꯤꯁꯨ ꯍꯔꯥꯎꯖꯔꯤ ꯃꯣꯍꯟꯅ ꯃꯈꯥ ꯇꯥꯔꯤ ꯏꯆꯥꯅꯨꯄꯤ ꯀꯥꯕꯦꯔꯤꯅꯗꯤ ꯑꯪꯀꯜ ꯄꯨꯁꯄꯥꯅ ꯂꯨꯍꯣꯡꯕꯁꯤꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯥꯟꯗꯣꯞꯇ ꯐꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯑꯃꯗꯤ ꯄꯨꯁꯄꯥꯅ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯃꯥꯅ ꯈꯣꯟꯖꯦꯜ ꯊꯛꯇꯛꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯄꯨꯁꯄꯥꯒꯤ ꯅꯤꯡꯉꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯃꯣꯍꯟꯅ ꯈꯨꯝꯃꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯐꯝꯁꯤꯗ ꯃꯨꯂꯦꯇꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯒꯗꯧꯔꯤꯕꯅꯤ ꯃꯥ ꯌꯥꯎꯗꯅꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯡꯖꯥꯁꯤ ꯃꯄꯨꯡ ꯐꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯍꯜꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯃꯥꯁꯨ ꯀꯞꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯍꯟꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯃꯣꯍꯟꯅ ꯊꯣꯛꯈꯤꯕꯁꯤꯕꯨ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯄꯨꯁꯄꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯔꯤꯕꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯕꯅ ꯄꯤꯔꯝꯕ ꯕꯥꯔꯇꯟ ꯑꯁꯤ ꯃꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯔꯦ ꯁ꯭ꯔꯤꯕꯂꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯕꯥꯔꯇꯟ ꯑꯁꯤꯗ ꯏꯔꯤꯕꯁꯤ ꯑꯝꯇ ꯌꯦꯡꯉꯨ ꯁ꯭ꯔꯤ ꯃꯨꯜꯂꯦꯇꯤ ꯄꯥꯔꯕꯇꯤ ꯗꯦꯕꯤ ꯍꯥꯏꯅ ꯊꯥꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯍꯟꯗꯨꯅ ꯕꯥꯔꯇꯟ ꯑꯁꯤ ꯅꯝꯕꯅꯤ ꯑꯗꯨꯒ ꯃꯈꯥꯗ ꯏꯔꯤꯕꯁꯤꯁꯨ ꯌꯦꯡꯉꯨ ꯁ꯭ꯔꯤ ꯃꯨꯜꯂꯦꯇꯤ ꯄꯨꯁꯄꯔꯥꯖ ꯑꯗꯨꯒ ꯁ꯭ꯔꯤꯃꯇꯤ ꯁ꯭ꯔꯤꯕꯂꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯔꯤ ꯁ꯭ꯔꯤꯕꯂꯤꯅ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯃꯤꯡ ꯑꯃꯈꯛꯇꯪꯗꯤ ꯏꯒꯗꯕ ꯋꯥꯠꯍꯧꯔꯦ ꯃꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯁ꯭ꯔꯤ ꯃꯨꯜꯂꯦꯇꯤ ꯕꯦꯟꯀꯇꯔꯃꯟ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯨꯁꯄꯥ ꯑꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯂꯦ ꯍꯔꯥꯎꯃꯟꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯁ꯭ꯔꯤꯕꯂꯤꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯁꯄꯥꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯡꯅ ꯀꯞꯂꯤ ꯃꯇꯧꯁꯨꯝꯅ ꯃꯥꯅ ꯀꯞꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯥꯒꯤ ꯁꯥꯒꯩꯒꯤ ꯃꯃꯤꯡ ꯍꯥꯏꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯐꯪꯖꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯕ ꯃꯥꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯁꯥꯒꯩ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯁꯥꯒꯩꯒꯤ ꯃꯃꯤꯡ ꯐꯪꯖꯕꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯥꯅ ꯍꯤꯡꯅ ꯀꯞꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯀꯥꯕꯦꯔꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯎꯠꯂꯛꯏ ꯂꯨꯍꯣꯡꯕꯁꯤ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯄꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯦ
मोहनदी पुष्पाना मफमसद योक्सिलक्पसि उबदा मागी थमोइदा हराउजबन पिक थनख्रे यामथुना संसिलक्तुना पुष्पाबु मान कोनसिनजै मखोइबु तारामना ओक्तुना मनुंगसद पुसिलगली अदुगा मोहनगी मनाउ नुपासिसु मफमसद लेपतुन लेरमली मखोइनिसु यामनुसिना मफमसद लेंगोनखरे अमदि कपसु कपमिनरे मोहनसु संसिलक्तुना मखोइ हुंपुन कोनसिनदुन कपमिनरगा लेखरे मसासिंगी मतौसि उबदा पुष्पाकी ममासु हिंगनिंगनि कपली कावेरीना पुष्पा अंकल हाना कौदुना याम हराउना सेंथरोइ अदुगा पुष्पादा चेना कोनसिनदुना लेखरे माना आंटी श्रीवली ओनसिंदुना हाइरी हुजिक्ति आइना अंकल हाइना कौजबदा करिमा अकाइबा लेत्रबा नत्रा मसदिगी श्रीवलीनसु अकाइबा मत लेत्रे हाइदुना मखोइनी नोकमिनदुना कोनसिनरी अदुगा नाकल मदना बुगारेदी अमदि शुभारेदी हारिबा मखोइनी सिगी मथौं मंगम पांगथोपगी फंक्शन मदु लई मंगलम श्रीनु अमदि मागी नुपी दक्षासु मफमसदा लाक्तुना लैकतुना अवाउ फोंदोकपसि यावै मफमसदा सिंडिकेट की मेंबर खुदिमक लोइना लाक्नरिबा गाक्तनी अदुगा मतांगसदा फिल्म येंलिबा अखोइदा ngakalibo wafam amana mamangi puspa parwan da yawkhiba jolly ready kauba puspana yama tamthina phukhibu nupa asisu seisu mapaidru mafamista sangsilagli sini masu awabu phongdopki thoramisda yawri hojik pratap ready na hairi mafamista syndicate ki member khudimak loina sure tobudu madi laktri soidna maki mana mafamista lakpham thokpani masida member amana hairi ma masamakti laktre adubu magi message oina di tharagli asuna haibaga leisabun mu puduna sangsilagli saktamsi uba phangi लेचबुल सिगी मरक्ता अंगकप मखलगी सिंबल अमा यावरिबसु उबा फंगी मतांगसदा फिल्म येंलिबा खोइना हंगबा याबा वहंगदी प्रताप रेड्डीना महाक्ति मफमसदा सोइदना मकी लाकदबनी हारिबा मिसक असि कानानो हाइबसिदी फिल्म येंलिबा खोइदा उथोकते अदुगा नाकलमदना कावेरीगी लुहोंगफमसदा पुष्पागी कांगोसि यामा नुंगाइना पुल्ली लुहोंगबा लोइरबा मतुंगदा मखोइगी इमुंग मनुंग पुन्ना फोटोसु कामिनरी तंजासदा श्रीवलीना हाइरई अखोइ म्यामना हराउबसु उबदा पुंगदी यावरिबा अंगांगसिसु कन्ना कन्ना कावबा होरले मसदा पुष्पाना हाइरी ए अंगांग मचा अखोइ इमुंग मनुंग पुन्ना पुल्ली अदुना हौजिक्ति कैदुंगदा अखोइना नोनजगदबा लैते असुमना मागी डायलॉग सि फोंदोरपुदा मफमसदा लैरिबसिंगसि लोइना हौना हौना नोकनारे अदुगा हौजिक यामना ngaklibu wafamdi असोमदा प्रताप रेड्डीना पाइखिबा लैचबुन अदुगा चप मानबा मफमसदा लैरमले मरक्ति यावरिबा अंगकपा मखलि सिंबल सु उबा फंगली मनुंगसदा बॉम अमा यावबुगी मौंगदा बिपिंग साउंड खोंगदुना सु लैरि अदुगा हौजिक उललिबसि कनागुमा मिसक मना बॉम पोखायनबगी रिमोट सि नमदुना लामना उरिबा मफमसिबु यामा तमथिना बॉम पोखाय हल्ले अदुगा मतंगसदा यामना ngaklibu wafamdi मफमसदा लेबलिबु नुपासि कानानो हाइबसिनी मागी मखुदसि उलकपा मतमददी मैना साक्थेपकी दागफम मानबा क्यामसु उबा फंगली तबुदु फिल्मसदा महक कानानो हाइबसिदी उथोकलमद्रे बॉम पोखाइरिबा मफमसिबु माना लामना येंगदुना लैरि पोखाइख्रिबा मफमसि पुष्पागी टिम लैरिबा लुहोंगफम बांदो अदुदरा हाइबसिदी फिल्म येंलिबा खोइगी थमोइदा सिंगनबनी अदुबु असेंगबा करिनो हाइबमक्ति खंगमंगमद्रे अदुगा हौजेक पुष्पा 3 द रामपेज हाइबा ममिंगसि थादुना खोइदा उलगले मसिना ताकपदी मखा ताबा पुष्पा पार्ट 3 की फिल्मसु थोलखिनी हाइबसिनी मरमदुना मखा ताबा वारी खंगबिनबगिदमक्ता पार्ट 3 अदुना थोलकपा मायामसु सोइदनमकि गाइमिनरसि मतौसुना फिल्म येंलिबा खोइगी थमोइदा अंगकपा वहांगसिंग हंगदुना थमलमदगा फज्जरबा फिल्मसदि मतांगसदु लोइसिल्ले ngasiगी आइगी एक्सप्लेनेशन सिकमदोगे हाइबदु कमेंट बॉक्स दा थंबिरमु आइना हाइबदु सोइखिबा लानखिबा मदि सिता हुबु याव मतमदा मयामदा ngakपिउ हाइबो वाफमसु थमजरी वीडियो बु लाइक तौबो मदि शेयर तौबुसु काउबिगनु मतौसुना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन थाबिनबगी दमक्ता इ मूवी स्टोरी मणिपुर हाइबा चैनल सिबु सब्सक्राइब तौबियु मसिगा लोइना ngasiगी वीडियो सि मतांगसदु लोइसिनजरगे संजित शर्मा मयामबो अमुक हन्ना खुरुमजरी।